manipur da karamba matamdagi popi thaba haurakhi haibagi chap chaba khudam changdam sing lei haina manipur ge hanigi chief minister amasung CLP gi leader okram ibobina haikhre wafam asi ngasi BT rota laiba congress bhavan da pangthokiba paugi mifam amada oibobina phongdokibani paugi mifam aduda CLP leader okram ibobi manipur pradesh congress committee MPCC gi president 𝐊𝐀𝐑𝐀 MPCC gi treasurer TS lokeshwar yauna congress ki thomi singsu saruk yauki ibobina hai reserve forest sing protect tawrubadagi hauzik thokliba irang asi thokpani haiba tarabadi reserve forest sing da lona yadaba yum kai kaya sajaliba asi takthokuna makoigi oiba matik chaba compensation piraba matungda irang asi loisinba yai manipur da karamba matamdagi popi thaba hauraki haibagi chap chaba khudang changdam lei forest ki lam sing Kaihandana thamgi hairabadi state government ki achoba thodang lei manipur dagi mitop khandokba haibasi tawdaba yadraba thodang amani hainasu CLP leader o ibobina phongdoki tungi jati gi yumi oi gadoriba naharon adumukti haida mani naharon kanaba haibasida war on drugs and simani haibugumba ali mitop manipur tangalakpa khandokba howba forest reserve land si kanana kopnabada ada su degi horba ihoni haibugumba forest ki reserve land protect tawba haibasidi anau bonati sidi hanadagi so dom forest ki land reserve land sidi si protect tawba haibasidi laiba state government ki responsibility ne masidi union government oibiya central government oibiya aduga mitop khandokpa haibase Masjid Government of India, State Government की मस्जिद बाउंडन ड्यूटी मणिपुर दा मिटोक चापा म्यांमार दे हुई भी आई बांग्लादेश दे हुई भी आई इमलोन केरोन ने बोले पास में की मिटोक चापा से सी खंडो पसिबो कनाना थिंगनेगे मसी इसागी स्टेट गवर्नमेंट की ड्यूटी नी हाई बसी कावर बजा paugi mifam aduna saruk yakiba MPCC ki president 𝐾 phongdokibada manipur da thokliba irang asi congress nani haibasi ikai khangtaba hidak leite haibani manipur da ikai khangnaba hidak leram lagadi wangang libasing asi halamgani manipur gi chief minister na phongdokibada manipur da thokliba irang asi fagatle hai adubu relief camp sing da leiriba inmate bioi lising yangkhai na penadriba leiriba asidi kawbugum tawriba asi amuktang mit pangduna yengbiu act is policy gi saruk ama oina moregi border da kilometer 13 myanmar fau aduga kilometer 13 imphal fawbagi free movement ohenkibagi order hauzik state amadi center da lengak pairiba BJP gi double engine asina order thokpani loinana order su makhoina kakpani haina su 𝐊𝐀𝐑𝐀 phongdoki delegation we airport lai romohol theater da ngang sanalaiba ki ngang mai kai 50 years celebration ta ko bada ngang sinche masaki asoiba diphoko patandana ikai khang badagi kang kot bagi taita ekoida power dai thaba opposition rin lejebe ekoida su taina basi masi karino opposition khangde section khodimakta karam babu phani haina haibasi honorable chief minister rati sarkar sine hiram khodimak phagate hai but the experienced leader civil society organizations from different sections of the people of Manipur karam babu apawa ngange karam babu thagatige hai masidi mayam ne nabiri mina ong siang sing do ki da biu thakar gi mit phajana pan biu yeng biu na phajana sing do biu tabi